Saturday oibanina mayam ga wari watai taunaba mayam gi comment pathokena live se thajarapani Kui mamangi live streaming yawi hoba kangu di dum khangbiramgani viewers singdi aikoi gi channel se Tuesday da ama atuga Saturday ma weeks ama da sumaina 2 days se live streaming program oina thamjanabagi damakta nahan mayam ga famda haizaki badani aduna ngasi Saturday oibagi mayam gi apamba mol adum phondok piro comment adum tawbiro aduga ngasi anauba ama akhoi hangai PUPU TV da udaba staff ama ngasi myam na uba phangbiramagani ado cheli sa kitang myam gi wande intro habitang to bi ning leifam ko aduga akhoi channel sida kai oina la ko no habi thai fet myam gi famda cheli sa gi site ga habitang intro to bi aise aidiming koizam Elisa Devi ai kamung dagine aduga aise sida ISTV da कोई PUPU TV सिदा को कोई मेजा partner ISTV की कोई PUPU TV सिदा चेसे दुम education की side ता TV channel लाजिमा दुम उबा फंगमगनी general knowledge की अंगांगी सुमानी education की side सिमा चेना दुम पाई बनी कोई दुम अकोई बानी दुम मान जगह editor anchor editor सुमाई दुम चमाने अनोबा staff नहीं मैं ना बसिता है कि बतनी ऐसा कोई जब Live streaming sida changbirakliba khudingmak putaram nokchari Arshad Thawal nice thank you Jaya Sanaujam hi hello Dilip Kumar Telam hi hello Feroz Khan hello Rokesh Chiche nungsiye nakoi ma'am siam nungsi Goodson Creation hi sister hello Taram nokchari Goodson Biswamitra Yumnam Iben Moitibu Jessica Koijam Kamupi and comment over it Jekhang Male Nauban Chesonam hi hello Nauba Tomba Ukram hello Jenima Nungsiye thank you Tourism SK Tomtil I miss you Sonam I miss you too Udabakuri Nakoi Loina Inauton Loitombam Kai Lake Sum akhoi mamang sa haijagre akhoi gi one kanose week amada ko akhoi gi 2 days live streaming program adum la thajar ke na mayam mafamda Tuesday da su thagi du chamana ngasi Saturday da mayam gi pamba comment adum tawbiro akhoi gi channel sida kari mo thamining ba adum haibiro akhoi adum reply pijarake thoi thoi ba kaimi se hayeng soidana thagalakadra hoi hayeng soidabida thagalakani ngaibiramo Lamachan Suro Khaibam hello Sumila lai makonjingbang nungari Bruno enibo nungsiko nungairi yam nungari Sumila udaba kuire kamai tori zigimda lairabra natraga relekenda dum lairibra CS Ibushna hello Care Edits hello Tiene bagyong para mo hai Andre sa bus na Sonam chanu nang chaklam ba mane chara kraman chani Hi hello HSM nungsiye thank you I let you PUPU Folk TV kanglai ka blog mana username le bang haibira e thagat chari kaimi ngai ribani thoiba ngai biramo hayeng di soida bida hapcharak lagi mayam gi awaba do soida na ko piragani nungairi hala pani bo yam nungai jari kaimi tim mo yam nanu si jai thagat chari adom na mayam nanu sibibagi akhoi ngasi phawba lai bangami bani mayam nanu sibibagi akhoi TV channel amasu launch tawba ngam jare mamangi live streaming da so dum panjakriba duni koigi ISTV da ISTV lawson beriba ichil now singna channel number 127 amadi 128 adubu subscribe tawba kawbiganu PUPU TV gi kaimi su aduga atoba topa entertainment program nungai raba kaya ama aduga education ga mari leinaba program kaya ama leptana 24 hour adum thajarabani aduna yam mayam na nungsibiraga channel number 127 amadi 128 ado subscribe so idana doksanbi YouTube ta sai koi adum honari kaimi happy du tawadabu akoi gi kaimi se na sangan biro leng sang yengninge hai adubu hojikti akoi TV channel onjarabani na TV gi su leng ama leibanina TV da ne hena sang na yengba phangbiragani mayam na sangbiyo haibado
ꯁꯥꯡꯅ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯗꯣ 127 ꯑꯃꯗꯤ 128ꯇꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯕꯨ ꯇꯤꯚꯤꯗꯅ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯌꯦꯡꯕ ꯐꯪꯒꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯌꯦꯡ ꯊꯥꯔꯛꯀꯗꯕ ꯇꯤꯚꯤ ꯏꯄꯤꯁꯣꯗꯁꯦ ꯀꯩ ꯉꯁꯤ ꯇꯤꯚꯤꯗ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤꯕ ꯃꯌꯥꯝꯅ ꯀꯩꯃꯤ ꯁꯦꯔꯦꯜ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯊꯥꯒꯠꯆꯔꯤ ꯔꯣꯀꯦꯁ ꯑꯦꯝ ꯑꯦꯟꯅ ꯏꯆꯦ ꯑꯅꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯥꯜꯂꯦ ꯍꯥꯏ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯝꯕꯅꯦ ꯑꯗꯨꯅꯅꯦ ꯁꯤꯛꯁꯇꯔ ꯀꯩꯃꯤꯁꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯖꯣꯟꯁꯟ ꯃꯣꯏꯔꯥꯡꯊꯦꯝ ꯍꯣꯏ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯧꯁꯤꯟꯖꯔꯤ ꯈꯝꯕ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏ ꯊꯤꯖꯤꯟꯖꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯀꯌా ꯑꯃ ꯅꯩꯅꯖꯔꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯏꯔꯒ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯚꯤꯗꯤꯑꯣꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯅꯁꯛꯁꯨ ꯃꯥꯟꯅꯩ ꯅꯣꯏꯅꯤ ꯁꯣꯅꯝ ꯆꯅꯨ ꯑꯃꯗꯤ ꯁꯣꯅꯝ ꯗꯦꯕꯤ ꯍꯥꯏꯅ ꯀꯧꯖꯒꯦ ꯕꯤꯁꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯊꯝꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯌꯥꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯀꯧꯕꯤꯌꯨ ꯑꯗꯨꯒ ꯆꯦꯒꯤ ꯃꯤꯡꯗꯤ ꯑꯦꯂꯤꯁꯥ ꯀꯧꯏꯀꯣ ꯍꯥꯏ ꯍꯜꯂꯣ ꯎꯕꯗ ꯉꯥꯎꯔꯤ ꯑꯩꯗꯤ ꯒꯣꯖꯦꯟ ꯊꯣꯡꯁ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯑꯅꯤꯃꯛꯁꯦ ꯁꯣꯅꯝ ꯎꯗ ꯀꯨꯏꯔꯦ ꯖꯦꯝꯁꯟ ꯑꯣꯈꯥꯏꯔꯛꯄꯝ ꯍꯣꯏ ꯃꯌꯥꯝ ꯎꯗ ꯀꯨꯏꯔꯦ ꯂꯥꯏꯐ ꯊꯥꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯑꯒꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒꯦꯅ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯔꯛꯑꯕꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯃꯤꯁꯨ ꯁꯦꯝꯃꯤꯕꯀꯣ ꯅꯥꯀꯜꯗ ꯑꯗꯨꯒ ꯍꯧꯖꯤꯛ ISTVꯒꯤ ꯈꯨꯠꯊꯥꯡꯗ ISTV ꯂꯧꯁꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ 127 ꯑꯃꯗꯤ 128 ꯅꯨꯡꯉꯥꯏꯔꯕ ꯑꯦꯅꯤꯃꯦꯁꯟ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯥꯖꯔꯤꯕꯅꯤ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯟꯅ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯗꯕꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯖꯔꯤꯁꯤꯁꯨ ꯖꯌꯥ ꯁꯅꯥꯎꯖꯝꯅ ꯂꯝꯇꯥꯏ ꯊꯥꯡꯖ ꯔꯤꯂꯦꯇꯦꯠ ꯚꯤꯗꯤꯑꯣ ꯁ꯭ꯀꯦꯔꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯁ꯭ꯀꯦꯔꯤ ꯚꯤꯗꯤꯑꯣ ꯂꯝꯇꯥꯏ ꯊꯥꯡꯖꯒꯤ ꯂꯩꯈꯤꯀꯣ ꯑꯗꯣ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟꯁꯦ ꯂꯧꯁꯟꯖꯔꯦ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯊꯥꯒꯠꯅꯤ ꯍꯥꯏꯔꯒ ꯊꯥꯒꯠꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯀꯨꯏꯃꯟꯈ꯭ꯔೇ ꯕ꯭ꯂꯥꯗꯤꯃꯔ ꯑꯜꯀꯔ ꯍꯣꯏ ꯑꯩꯈꯣꯏ ꯇꯤꯚꯤꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨ ꯉꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯎꯕꯤꯈ꯭ꯔꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯅ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗꯁꯨ ꯀꯃꯦꯟ ꯇꯧꯔꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯞꯈꯤꯗ꯭ꯔꯦ ꯑꯗꯣ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯂꯒꯦ ꯑꯗꯨꯁꯨ ꯌꯥꯏꯊꯛꯀꯤ ꯊꯝꯕꯥꯜ ꯌꯨꯖꯔ ꯅꯦꯝ ꯂꯩꯀꯣ ꯃꯍꯥꯛꯅ ꯀꯨꯏꯔꯦ ꯁꯛ ꯎꯗꯕ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯀꯨꯏꯔꯦ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕꯁꯨ ꯆꯤꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯇꯣꯏꯖꯝ SK ꯇꯣꯝꯇꯤꯜ ꯁꯣꯅꯝꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯁꯦ ꯀꯩꯅꯧꯗꯒꯤꯅꯤ ꯕꯤꯖꯌꯂꯛꯁꯃꯤ ꯃꯣꯏꯔꯥꯡꯊꯦꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯈꯥ ꯍꯥꯞꯄꯒꯤ ꯀꯩ ꯄ꯭ꯂꯥꯟ ꯂꯩꯔꯤꯒꯦ 6 ꯅꯥꯎꯔꯦꯝꯕꯝ ꯍꯣꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯍꯥꯞꯀꯅꯤ ꯂꯣꯏꯅ ꯀꯦꯔꯦꯛꯇꯔ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯇꯤꯚꯤ ꯑꯣꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯨꯌꯧꯅꯕ ꯊꯕꯛꯁꯦ ꯈꯤꯇꯪ ꯌꯥꯝ ꯍꯦꯟꯅ ꯆꯤꯟꯖꯜꯂꯛꯄ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯇꯤꯚꯤ ꯑꯣꯜꯂꯛꯄꯒꯤ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯋꯥꯕ ꯑꯗꯨꯒ ꯊꯕꯛꯁꯦ ꯌꯥꯝ ꯍꯦꯟꯅ ꯌꯥꯝꯃꯛꯄꯒꯤ ꯑꯗꯨꯕꯨ ꯁꯨꯝ ꯑꯍꯥꯟꯕ ꯊꯥꯕꯒꯤ ꯑꯩꯈꯣꯏꯁꯦ ꯈꯔꯁꯨ ꯑꯗꯨꯝ ꯋꯥꯅ ꯊꯣꯛꯏꯕ ꯇꯞꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯇꯤꯚꯤꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯄꯥꯝꯕꯗꯨꯃꯛꯇꯤ ꯌꯧꯔꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯌꯧꯅꯕꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯍꯧꯗꯣꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯌꯥꯝꯅ ꯄꯦꯟꯕꯤꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯁꯨ ꯄꯦꯟꯅꯕ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯐꯖꯅ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯦ ꯆꯤꯡꯂꯦꯟꯁꯤꯅ ꯑꯩꯈꯣꯏ ꯍꯥꯞꯄ ꯍꯧꯔꯝꯃꯕꯅꯤ ꯑꯗꯣ ꯈꯨꯗꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯦꯔꯦꯛꯇꯔ ꯂꯣꯏꯅ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯂꯦꯝꯅ ꯃꯥꯡꯍꯟꯖꯔꯣꯏ ꯃꯌꯥꯝꯅ ꯀꯌꯥꯝ ꯌꯥꯝꯅ ꯄꯥꯝꯕꯤꯈꯤ ꯀꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯩꯗꯤ ꯂꯥꯏꯞꯇꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯥꯏ ꯀꯩꯅꯤꯁꯨ ꯂꯣꯏ ꯌꯦꯡꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯏꯊꯛꯀꯤ ꯊꯝꯕꯥꯜ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯔꯣꯀꯦꯁ ꯑꯦꯝꯑꯦꯅ ꯆꯦꯆꯦ 12 ꯑꯦꯛꯖꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯋꯤꯁ ꯄꯤꯌꯣ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗꯁꯨ ꯀꯣ ꯋꯤꯁ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯕꯅꯤꯀꯣ ꯂꯣꯏꯈꯤꯕꯗꯨꯅ ꯑꯗꯨꯝ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝꯗꯨꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯌꯥꯎꯔꯛꯇꯨꯅ ꯇꯨꯡꯒꯤ ꯂꯝꯕꯤꯗꯁꯨ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤꯀꯣ 12 ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯋꯤꯁ ꯇꯧꯖꯔꯤ ꯑꯃꯗꯤ 10 ꯊꯥꯒꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯐꯕꯇ ꯑꯣꯏꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯒꯦꯃꯤꯡ ꯐ꯭ꯔꯤꯗꯝꯁꯅ ꯀꯩꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯍꯣꯏ ꯀꯩꯅꯤꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯕꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯄꯥꯟꯊꯣꯏꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯁꯦꯡꯕ ꯄꯥꯟꯊꯣꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕ ꯄꯥꯟꯊꯣꯏꯕ ꯁꯥꯔꯤꯕ ꯑꯉꯥꯡꯗꯣ ꯃꯥꯗꯤ ꯍꯧꯖꯤꯛ ꯆꯍꯤ 9 ꯇꯔꯦꯠ 9 ꯁꯨꯃꯥꯏꯅꯇꯪ ꯁꯨꯕꯗ ꯉꯥꯏꯔꯤ SK ꯀꯣꯂꯦꯖꯇ ꯇꯝꯂꯛꯄ꯭ꯔꯥ ꯍꯪꯉꯤ ꯏꯆꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ SK ꯀꯣꯂꯦꯖꯇ ꯇꯝꯖꯩ ꯍꯣꯏ ꯇꯣꯏꯖꯝ SK ꯇꯣꯟꯊꯤꯟ ꯉꯥꯡꯕꯤꯔꯛꯄꯅꯤꯀꯣ ꯀꯩꯃꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯗ꯭ꯔꯣ ꯆꯦ ꯇꯖꯤꯔ ꯈꯥꯟ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯅꯤ ꯉꯥꯏꯕꯤꯔꯝꯃꯨ ꯀꯅꯥ ꯃꯥꯟꯒꯦ ꯏꯆꯦ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯃꯆꯥ ꯃꯥꯜꯂꯤꯀ ꯈꯪꯗ꯭ꯔꯦ ꯀꯃꯦꯟꯁꯦ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯦ ꯀꯩꯃꯤꯁꯦ ꯇꯤꯚꯤꯗ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕꯣ ꯀꯩꯃꯤ ꯃꯈꯥ ꯎꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡꯑꯅ ꯌꯨꯖꯔꯅꯦꯝ ꯂꯩꯕꯁꯤꯅ ꯍꯪꯕꯤꯔꯛꯄꯅꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯨꯒ ISTVꯗꯁꯨ ꯍꯥꯞꯆꯔꯦ ꯍꯧꯖꯤꯛꯇ ꯅꯧꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯆꯪꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ISTVꯗ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯨ ꯂꯣꯟꯆ ꯇꯧꯖꯔꯦ ISTVꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯄꯨꯄꯨ ꯇꯤꯚꯤꯁꯦ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯎꯕ ꯐꯪꯕꯤꯔꯒꯅꯤ ꯑꯗꯨꯅ ꯀꯩꯃꯤꯁꯨ ꯍꯥꯞꯄꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯇꯕꯤꯗ ꯑꯗꯨꯝ ꯇꯤꯚꯤꯗ ꯊꯥꯖꯔꯤ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯎꯕꯤꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯇꯤꯚꯤ ꯅꯧꯅ ꯑꯣꯜꯂꯛꯄꯒꯤ ꯌꯥꯝ ꯍꯦꯟꯅ ꯀꯨꯡꯅ ꯍꯥꯞꯆꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯗꯤ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯦꯀꯣ ꯑꯗꯨꯕꯨ ꯍꯥꯞꯄꯛꯈꯤꯅꯤ ꯍꯥꯞꯄꯛꯑꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯛꯀꯦ ꯇꯤꯚꯤꯗꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯇꯧꯕꯇꯕꯨ ꯇꯤꯚꯤꯗꯅ ꯂꯦꯡ ꯈꯔ ꯁꯥꯡꯅ ꯎꯒꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅꯁꯨ ꯎꯕ ꯐꯪꯕꯤꯒꯅꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯖꯌꯥ ꯁꯅꯥꯎꯖꯝ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯗꯨꯝ ꯂꯩꯔꯤꯌꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨꯅꯤ ꯏꯄꯨꯔꯣꯏꯕꯁꯨ ꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯌꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯒꯤꯁꯨ ꯑꯋꯥꯕ ꯈꯔ ꯄꯥꯎꯗꯝꯖꯕꯅꯤ ꯁꯨꯃꯤꯂꯥ ꯂꯩꯃ ꯀꯣꯟꯖꯦꯡꯕꯝ ꯍꯣꯏ ꯀꯔꯤꯒꯤ ꯋꯥꯔꯧꯔꯨꯗꯣꯏꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯗꯣ ꯁꯔꯨꯛ ꯌꯥꯖꯔꯤ ꯇꯁꯦꯡꯅꯃꯛ ꯂꯥꯛꯑꯒ ꯊꯦꯡꯅꯅ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯌꯥꯝꯗꯤ ꯋꯥꯅꯔꯦ ꯑꯗꯨꯕꯨ ꯏꯔꯥꯡꯁꯨ ꯍꯟꯖꯜꯂꯛꯇꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯤꯂꯥ ꯑꯩ ꯑꯩꯉꯣꯟꯗ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯦꯀꯣ ꯑꯩ ꯆꯤꯆꯦ ꯑꯗꯨꯝ ꯀꯧꯖꯒꯦ ꯍꯥꯏꯕꯗꯤ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯕꯅꯤꯅꯀꯣ ꯆꯤꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯆꯤꯆꯦ ꯍꯣꯏꯁꯨ ꯌꯨꯝꯗ ꯍꯟꯖꯜꯂꯒ ꯍꯥꯟꯅꯗꯧꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯕ꯭ꯔꯣ ꯔꯣꯖꯦꯁꯇꯤ ꯎꯗꯦꯅ ꯉꯥꯟꯊꯣꯏꯁꯅ ꯗꯥ ꯔꯣꯖꯦꯁꯇꯣ ꯁꯣꯝꯗ ꯀꯩꯅꯤ ꯁꯦꯝꯖꯔꯤ ꯃꯥ ꯂꯩꯌꯦ ꯁꯤꯗ ꯑꯗꯨꯒ ꯀꯩꯅꯣ ꯋꯥ ꯑꯃꯇꯪꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯏꯁꯇꯥꯐꯁꯦ ꯈꯔ ꯍꯦꯟꯒꯠꯂꯦ ISTV ꯂꯣꯟꯆ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯏꯁꯇꯥꯐ ꯑꯅꯤ ꯍꯦꯟꯒꯠꯂꯦ ꯑꯗꯣ ꯏꯁꯇꯥꯐ ꯑꯃꯃꯨꯛ ꯃꯁꯛ ꯎꯠꯆꯔꯛꯀꯦ ꯁꯤꯅ ꯏꯁꯇꯥꯐꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤꯀꯣ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯕꯤꯁꯣ ꯅꯦꯄ꯭ꯔꯥ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯁꯛ ꯇꯥꯛꯆꯔꯛꯀꯦꯀꯣ ꯏꯁꯇꯥꯐ ꯑꯅꯧꯕꯅꯦ ꯃꯥꯁꯨ ꯏꯗꯤꯇꯔ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯍꯥꯟꯅ ꯈꯪꯕꯤꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯔꯦ Hi, ma'am.
कमेंट्से इचलनी कहीं से खर सांगना पिरो को मैं सोईदना सांगना पके लोरे चल सासु पंबिरो निकन तो सोना हमसिरा सिदा लेरिसो ai che ai kami thagalakpa yam wana ngaijari khora komjoi kumar ngaibiramo adongi oko banjarake kainsang sagi che insang se hangam thong macharai ko ising chawbaga panthoibaga se chawalakhidoira chawalla oso che sona tesalia hoi koigi oja creator gi script ni ko do koin aina haiba ngamjade adum yengbiro chawrakpa yai natragana warigi makha pole ko hafitang adum yengaga khangani hafit jeli sadin intro tawbre ko anova staff ne duga dabi so no staff ne du ta sa hafitang intro tawbre Mayam ai bishone pra ai se thobal legi ne thobal ne pra degi ai puti bizida kanwaina dubbing artist oje aduga dubbing artist oire aduga kanoju ya editor jo oje haitare kai ore comment pa hafitang bin dabi so de hanagi dum koi dubbing artist oina de dum laibani ko du khara dum khangamani mamangi kai ni da khara character khara sagre sagre kha aina hamba sabado kanogi kari kari singlen sana sai ko singlen sana gi mamang da amadi sai sangling basagi sangling basu sagi male ko sangling baduna han loi de nei gi di hoi pupu tv na yai fare myam maitai nung sa ana bai chan se ming kari kauge ming tai bio che ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯣꯏꯖꯝ ꯃꯦꯂꯤꯁꯥ ꯀꯧꯖꯩ ꯀꯥꯡꯂꯣꯡꯗꯒꯤ इचलसिंगी पुपु टीवी अखोइसु सपोर्ट तौजरी लंता था लापदा लंता थागी ओइबो वारी मतिक अमति अमतंगी हापिरउ सना मजा ओइनाम होय सोइदना हापचरके लंता ग मरी लेना बवारी अखोइगी चैनल सिदा हानसु वीडियो अमनिदि उखरबनी अदुबो अनौबा खरा अपडेट तौजरके अदुम नाइबिरमो ꯑꯩꯁꯦ ꯑꯕꯗꯨꯜ ꯅꯆꯤ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯁꯣꯅꯝ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤꯅ ꯑꯦꯂꯤꯁꯥ ꯀꯩꯃꯤꯁꯦ ꯀꯨꯏꯅ ꯂꯩꯔꯒ ꯊꯥꯒꯠꯄꯁꯦ ꯉꯥꯏꯕ ꯋꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯑꯗꯣ ꯁꯤꯗꯒꯤꯗꯤ खरा थुना हाकटनबदी होटनजगे कोई अना दुम हाइग्रिदुनी हानदी दुम चांग नाइन हापा ngamjarambane handakse टीवी ओनबगी ISTV ओनबगी खोइसे खितम फरक ताब खरा यावे अदुदुनानी अदुबो दुम ngairamo सोइदम हापाके पांथोय बसे क्लास कनो 2 क्लास 2 कादुनी माई क्लासिक हारगदी तौरिबा कनोजिगदी यामथिना कनो तौग्रेबा याम हैना हाइतारेको हाइफेट दाबी शोय चले सावे नो बक्सी जो हाइफेट वारी तौबियो आई अदुम मयाम गई गदुम लाइब्रेरी तौरग दुम ला अबने कई मिसे मखा अदुम पुथोखिदोइरा होय अखोइगी अदुम पुथोखिगे हाइबगी प्लान लेजै अदो मयाम सुम नुसिबियो अखोइगी कई मिसे पुतिबिना लेरिगे कई मिसु दुम लेंगदना लेरनी मयाम MB Salimuddin haije पांथोइबगा इसिंग चावगा चावहनबा पामी हाइजे कोई कुइदी कुइरा बने सिको वारीगी राइटरगी मखा पोले अदुम वारी क्या अमा अदुम लेग्रे को सुजाव सावदना अंगांग अदुम ओइरगा हेना मगुन लेरगा येंगबसु अदुबु माइ मागी अपामबनी अदुबु अखोगी क्रिएटर ओजा अखोगी स्क्रिप्ट राइटर से ओजा अदुम खुथाबी बने ओजाना करी मोट लेरिबनो हाइबदु मदे कोना हाइबा ngamjadre चावरकपे याय नत्रगना अदुम
ꯄꯤꯛꯑꯒ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯏ goods and creationꯒꯤꯗꯨꯝꯇ ꯄꯥꯔꯣ ꯏꯆꯦ ꯑꯅꯤ ꯑꯃꯗꯤ ꯏꯌꯥꯝꯕ ꯍꯣꯔꯦꯟ ꯂꯥꯏꯚ ꯂꯣꯏꯔꯛꯄꯗ ꯏꯁꯩ ꯅꯠꯇ꯭ꯔꯒ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯝꯃꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯣꯏ ꯑꯩꯈꯣꯏ ꯅꯪꯉꯒꯗꯤ ꯗꯥꯏꯂꯣꯛ ꯇꯧꯖꯔꯝꯒꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯟꯁꯤꯗꯗꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ ꯏꯁꯩꯗꯤ ꯍꯩꯖꯗꯦ ꯏꯌꯥꯝꯕꯁꯦ ꯀꯔꯤ ꯂꯝꯗꯒꯤ ꯎꯈꯤꯒꯨꯝ ꯇꯧꯔꯦꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯍꯥꯏꯔꯛꯄꯝ ꯖꯣꯏꯀꯨꯃꯥꯔ ꯑꯩꯁꯦ ꯊꯧꯕꯥꯜꯗꯩꯅꯦ ꯕ꯭ꯔꯣ ꯅꯤꯡꯕ ꯀꯃꯦꯟ ꯂꯥꯛꯑꯦ ꯃꯌꯥꯝ ꯀꯩꯃꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯆꯥꯡꯗꯣ ꯇꯥꯔꯕ꯭ꯔꯥ ꯑꯩ ꯍꯟꯅ ꯍꯥꯏꯗꯅꯁꯨ ꯃꯌꯥꯝ ꯋꯥꯔꯧꯒꯅꯨꯀꯣ ꯑꯅꯧꯅ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯍꯟꯅꯁꯨ ꯅꯤꯡꯁꯤꯡꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯗꯣ ISTVꯗꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯂꯧꯁꯟꯅꯔꯕꯅꯤ ꯍꯣꯏ ꯂꯧꯁꯟꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯦꯀꯣ ꯂꯧꯁꯟꯗꯕꯁꯤꯡꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯍꯥꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ISTV ꯂꯧꯁꯟꯕꯤꯔꯤꯕ ꯄꯨꯁꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯒꯤ PUPU TV ꯆꯦꯅꯦꯜꯁꯦ ISTVꯒꯤ ꯆꯦꯅꯦꯜ 1 to 7 ꯑꯃꯗꯤ 1 to 8ꯇ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕꯤꯔꯒꯅꯤꯕ ꯑꯗꯨꯅ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯒꯗꯧꯔꯤꯕꯅꯤ ꯅꯥꯏꯇꯣꯝ ꯑꯌꯥꯝꯕ ꯑꯩ ꯆꯪꯉꯛꯇ ꯉꯥꯏꯔꯤ ꯍꯣꯏ ꯍꯧꯖꯤꯛꯇ ꯆꯪꯕꯤꯔꯛꯏꯀꯣ ꯅꯥꯏꯇꯣꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤ ꯀꯩꯝ ꯈꯪꯍꯧꯗ꯭ꯔꯦ ꯍꯣꯏ ꯉꯁꯤꯒꯤꯁꯦ ꯀꯩꯁꯨ ꯍꯦꯟꯕ ꯋꯥ ꯍꯥꯏꯈꯤꯗ꯭ꯔꯦ ꯀꯃꯦꯟ ꯄꯥꯊꯣꯛ ꯄꯥꯁꯤꯡꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯔꯛꯑꯦ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ TV ISTV ꯆꯦꯅꯦꯜ 1 to 7 ꯑꯃꯗꯤ 1 to 8ꯇꯣ ꯍꯣꯏ ISTVꯗ ꯑꯩꯈꯣꯏꯒꯤ PUPU TV ꯆꯦꯅꯦꯜ ꯊꯥꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯊꯝꯃꯛꯏꯁꯦꯀꯣ ꯄꯤꯡꯀꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯛꯈꯪꯕ ꯃꯤ ꯃꯥꯜꯂꯤꯀꯣ ꯆꯦꯗꯪꯁꯦ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯏꯆꯦꯁꯤꯡ ꯑꯣ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯇꯅ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯣꯠꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯖꯩ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯕꯗꯒꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯤ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯁꯤꯗ ꯍꯦꯛꯇ ꯑꯣꯏꯀꯣ ꯑꯇꯩ ꯑꯇꯣꯞꯄ ꯀꯌా ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯁꯨꯝ ꯆꯠꯄꯁꯦ ꯀꯩꯅꯤ ꯈꯤꯇꯪ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯁꯤꯗ ꯍꯦꯛꯇ ꯇꯥꯕ ꯀ꯭ꯌꯨꯠ ꯆꯧꯅ PUPU ꯐꯣꯛ TVꯅ ꯂꯩꯔꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯀꯣ ꯑꯗꯨꯗ ꯈꯪꯗꯦ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯅꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯣ ꯖꯕꯤꯔ ꯈꯥꯟ ꯍꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯃꯤ ꯁꯨꯡꯂꯦꯞ ꯂꯦꯞꯆꯔꯣꯏꯀꯣ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯍꯥꯞꯀꯅꯤ ꯑꯗꯨꯒ TVꯗꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯕꯤꯔꯤꯕ ꯁꯞꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯅ TVꯗꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯌू TVꯗꯅ ꯍꯦꯟꯅ ꯂꯦꯡ ꯁꯥꯡꯉꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯅꯝꯕꯔ 1 to 7 ꯑꯃꯗꯤ 1 to 8 ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯅꯤꯉꯣꯝꯕꯝ ꯑꯣꯂꯤꯕꯤꯌꯥꯅ ꯀꯩꯅꯤꯗꯣ ꯌꯥꯝ ꯒꯦꯞ ꯌꯥꯝꯅ ꯂꯩꯅ ꯊꯥꯒꯠꯄꯤꯔꯛꯀꯅꯣ ꯍꯥꯏ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯅꯤꯡꯕ ꯑꯣꯂꯤꯕꯤꯌꯥ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯅꯕꯗꯤ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ISTV ꯂꯣꯟꯁ ꯇꯧꯕꯒꯤ khitang ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯇꯣꯏꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯞꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯛꯀꯦ ꯒꯦꯞ ꯂꯩꯇꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯍꯥꯞꯄꯛꯅꯕ ꯈꯣꯏꯔꯥꯛꯄꯝ ꯖꯣꯏꯀꯨꯃꯥꯔꯅ ꯊꯧꯕꯥꯜ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯃꯐꯝ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯍꯥꯏꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯣꯏꯔꯥ ꯑꯣ ꯗꯥ ꯕꯤꯁꯣꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩꯁꯦ ꯊꯧꯕꯥꯜ ꯅꯦꯄ꯭ꯔꯥꯗꯒꯤ ꯆꯔꯥꯡꯄꯥꯠ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯆꯔꯥꯡꯄꯥꯠꯀ ꯑꯗꯨꯝ ꯊꯪꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯈꯪꯖꯒꯦ ꯃꯔꯨꯞ ꯑꯅꯤꯁꯦ ꯕꯣꯔꯤꯁ ꯀꯨꯟꯗ꯭ꯔꯥꯛꯄꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯇꯥꯕꯤꯅꯁꯦ ꯑꯩꯒꯤ ꯃꯤꯡꯅ ꯀꯣꯏꯖꯝ ꯑꯦꯂꯤꯁꯥ ꯀꯥꯃꯨꯟꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯕꯤꯁꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯁ꯭ꯇꯥꯐ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯏꯟꯇ꯭ꯔꯣ ꯇꯧꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯅ ꯍꯟꯗꯛꯇ ꯅꯧꯅ ꯑꯩꯈꯣꯏꯒꯤ PUPU TV ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ PUPU ꯐꯣꯛ TV ꯒ꯭ꯔꯨꯞ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯖꯕꯤꯔ ꯈꯥꯟ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯊꯥꯒꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯣꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ
ꯀꯩꯅꯣꯒꯤꯅ ꯄꯥꯔꯦ ꯒꯨꯠꯁꯟꯒꯤꯗꯣ ꯒꯨꯠꯁꯟ ꯀ꯭ꯔꯦꯁꯟ ꯍꯥꯏꯔꯤ ꯏꯌꯥꯝꯕ ꯆꯤꯡꯂꯦꯟ ꯁꯅꯥ ꯁꯥꯕꯤꯕ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯀ꯭ꯌꯨꯠꯆꯧ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯅ꯭ꯌꯨ ꯐ꯭ꯔꯦꯟꯁ ꯕꯣꯔꯤꯁ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯌꯥꯝ ꯀꯨꯏꯅ ꯀꯨꯏꯅ ꯂꯩꯔꯒ ꯊꯥꯒꯠꯄꯗꯣ ꯇꯧꯕꯤꯒꯅꯣ ꯄ꯭ꯂꯤꯖ ꯃꯈꯜ ꯃꯊꯦꯜ ꯆꯦꯅꯦꯜꯅ ꯌꯨꯖꯔꯅꯦꯝ ꯂꯩꯕꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯣ ꯈꯪꯖꯩ ꯑꯗꯨꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯇꯣꯏꯅ ꯍꯥꯞꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯍꯣꯠꯁꯨ ꯍꯣꯠꯅꯔꯤ ꯉꯝꯃꯛꯄꯁꯨ ꯑꯣꯏꯖꯒꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯈꯛꯇꯗ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯌꯦꯜ ꯅꯥꯏꯅ ꯍꯥꯞꯄꯛꯄꯁꯦ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯝꯃꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯍꯥꯞꯄꯗꯤ ꯉꯝꯃꯝꯗꯦꯕ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ISTVꯗꯗꯤ ꯃꯌꯥꯝꯅ ꯀꯩꯃꯤꯁꯨ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯅꯤꯃꯦꯁꯟ ꯅꯨꯡꯉꯥꯏꯕꯀꯣ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯦꯟꯅ ꯀꯥꯟꯅꯔꯕ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯀꯥꯟꯅꯕ ꯏꯖꯨꯀꯦꯁꯟꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯥꯞꯆꯔꯤ ꯔꯥꯏꯝꯁ ꯍꯥꯞꯄꯤ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯍꯥꯞꯄꯤ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯆꯥꯎꯔꯕ ꯐꯥꯎꯕ ꯌꯦꯡꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯕ ꯂꯦꯚꯦꯜꯗ ꯍꯥꯞꯆꯕꯅꯤ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯗꯨꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕꯁꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯀꯩꯃꯤ ꯈꯛꯇꯃꯛ ꯅꯠꯇꯅ ꯀꯩꯃꯤꯁꯨ ꯑꯗꯨꯃꯛ ꯁꯥꯡꯅ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯉꯒꯅꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯁꯨ ꯎꯕꯤꯒꯅꯤ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡ ꯌꯦꯡꯂꯤꯕꯅꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯌꯦꯡꯂꯗꯤ ꯊꯦꯡꯛ ꯌꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯖꯕꯤꯔ ꯈꯥꯟ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏ ꯀꯩꯃꯤꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯁꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯗꯦ ꯅꯤꯉꯣꯝꯕꯝ ꯑꯣꯂꯤꯕꯤꯌꯥ ꯍꯣꯏ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯀꯣ ꯁꯨꯡꯂꯣꯏꯁꯨ ꯂꯣꯏꯍꯟꯖꯔꯣꯏꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯈꯩ ꯁꯞꯄꯣꯔꯠ ꯇꯧꯔꯤꯈꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤꯅ ꯂꯩꯔꯤꯈꯩ ꯀꯩꯃꯤꯁꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯁꯤꯗ ꯑꯃ ꯕꯣꯔꯤꯁ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇꯪ ꯄꯥꯊꯣꯛꯄꯤꯔꯣ ꯁꯅꯥꯒꯤ ꯉꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯣ ꯑꯦꯅꯤꯃꯦꯁꯟꯗ ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯛꯑꯣ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯌꯦꯡꯖꯒꯦ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯀꯩꯃꯤꯁꯨ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯋꯥꯔꯤ ꯈꯨꯗꯤꯡ ꯍꯥꯏꯖꯕꯗꯤ ꯀꯩꯃꯤ ꯄꯥꯔꯠ ꯋꯥꯔꯤ ꯍꯥꯏꯖꯕꯗꯤ ꯀꯩꯃꯤ ꯄꯥꯔꯠ ꯋꯥꯔꯤ ꯏꯁꯝꯇ ꯁꯝꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯕ ꯎꯖꯩ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯇꯧꯕꯒꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯕ ꯊꯥꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯇꯦꯂꯤꯄ꯭ꯂꯦ ꯑꯣꯏꯅ ꯇꯧꯕꯤꯕ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯅꯥ ꯃꯆꯥ ꯑꯣꯏꯅꯥꯝ ꯍꯣꯏ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟ ꯌꯥꯝ ꯐꯖꯩ ꯂꯧꯁꯤꯟꯖꯔꯦ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯀꯩꯃꯤꯗ ꯑꯩꯈꯣꯏ ꯁꯝꯖꯤꯟꯕ ꯑꯗꯨ ꯑꯃꯠꯇ ꯂꯩꯖꯗꯦ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯈꯨꯠ ꯆꯪꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯅꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯖꯕꯅꯤ ꯑꯗꯣꯝꯅ ꯌꯦꯡꯕꯗ ꯈꯤꯇꯪ ꯑꯣꯟꯅꯅ ꯎꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯐꯖꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯁꯦꯝꯖꯔꯛꯀꯦ ꯒꯨꯠꯁꯟ ꯀ꯭ꯔꯤꯌꯦꯁꯟꯅ ꯂꯣꯏꯅ ꯍꯦꯛ ꯐꯖꯩ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯒꯨꯠꯁꯟ ꯀ꯭ꯔꯤꯌꯦꯁꯟ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯁꯣꯅꯝꯗ ꯑꯣꯏꯅ ꯁꯤꯟꯅꯖꯔꯝꯃꯒꯦ ꯍꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒꯀꯣ ꯑꯁꯤꯒꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯥꯏꯐꯁꯦ ꯊꯥꯔꯔꯣꯏ ꯉꯥꯛꯇꯪꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯊꯪꯒꯤꯗ ꯍꯥꯏꯅꯔꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯌꯥꯝ ꯍꯥꯏꯅꯅꯕ ꯀꯩꯅꯣ ꯌꯥꯁꯤꯟꯖꯔꯤ ꯑꯩ ꯉꯁꯤ ꯀꯃꯦꯟ ꯄꯤꯔꯛꯄꯗꯨ ꯉꯁꯥꯏ ꯀꯃꯦꯟ ꯄꯤꯔꯛꯄꯗꯨꯁꯨ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯃꯉꯥꯜ ꯍꯣꯏ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯦꯝ ꯕꯤꯛ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯔꯤꯁꯤꯀꯣ
ꯅꯨꯡꯉꯥꯏꯕ ꯄꯨꯝꯕꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯩꯃꯤ ꯁꯦꯔꯤꯌꯦꯜꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯨꯀꯣꯅ ꯍꯥꯏꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤꯕꯨꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯃꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯇꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯄꯣꯔꯠ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯃꯦꯟ ꯑꯃ ꯄꯥꯊꯣꯛꯆꯔꯝꯃꯒꯦꯀꯣ ꯑꯗꯨꯒ ꯁꯣꯅꯝꯗ ꯁꯤꯟꯅꯖꯔꯝꯒꯦ ꯀꯦ ꯑꯦꯁ ꯅꯅꯥꯎꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯀꯕꯨꯏ ꯀꯩꯑꯣꯏꯕꯁꯤ ꯄꯨꯄꯨ ꯇꯤꯚꯤꯅ ꯄꯨꯊꯣꯛꯄꯤꯕ꯭ꯔꯥ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯅꯠꯆꯗ꯭ꯔꯦ ꯑꯇꯣꯞꯄꯒꯤ ꯑꯣꯏꯈ꯭ꯔꯦ ꯀꯕꯨꯏ ꯀꯣꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯆꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯣꯅꯝꯗ ꯑꯃꯨꯛ ꯁꯤꯟꯅꯖꯔꯝꯃꯒꯦꯀꯣ ꯍꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯡꯀꯛꯁꯤ ꯌꯧꯁꯤꯟꯖꯔꯛꯑꯦ ꯃꯇꯝꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯈꯥꯏꯗꯣꯛꯑꯒꯀꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯅꯠꯇꯕꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯨꯝ ꯇꯧꯁꯤ ꯆꯦ ꯁꯣꯅꯝ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯃꯦꯟ ꯑꯃ ꯎꯖꯩ ꯆꯦ ꯁꯣꯅꯝ ꯂꯥꯏꯖꯂꯦꯝꯕꯤ ꯁꯥꯕꯤ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯥꯎꯈ꯭ꯔꯦ ꯔꯣꯖꯤ ꯑꯅ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯗ ꯌꯥꯎꯔꯝꯕ ꯑꯃꯀꯣ ꯔꯣꯖꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯥꯏꯖꯂꯦꯝꯕꯤ ꯁꯥꯕꯤꯔꯝꯕꯅꯤ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁ ꯑꯃꯨꯛꯇ ꯈꯪꯖꯒꯦ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁꯁꯦ ꯅꯝꯕꯣꯜꯗꯅꯤ ꯅꯝꯕꯣꯜꯗ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁ ꯂꯩꯖꯩ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁꯁꯦ ꯀꯥꯏꯗꯅꯣ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯅꯤꯉꯣꯝꯕꯝ ꯑꯣꯂꯤꯕꯤꯌꯥ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁꯁꯦ ꯅꯝꯕꯣꯜꯗ ꯂꯩꯖꯩ ꯍꯦꯜꯂꯣ ꯈꯦꯂꯦꯟ ꯍꯧꯖꯤꯛꯇ ꯆꯪꯕꯤꯔꯛꯄ ꯃꯥꯜꯂꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛ ꯍꯧꯖꯤꯛꯇꯒ ꯊꯦꯡꯅꯩ ꯃꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯁꯨ ꯆꯤꯆꯦꯒꯤ ꯃꯤꯡꯁꯦ ꯀꯔꯤ ꯀꯧꯒꯦ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯀ꯭ꯌꯨꯠ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯣꯅꯝ ꯀꯧꯏꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯥꯏꯂꯣꯛ ꯇꯧꯕꯁꯦ ꯉꯥꯟꯊꯣꯏꯁꯤꯅ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯐꯔꯛ ꯇꯥꯕ ꯂꯩꯔꯦ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯥꯏꯂꯣꯛ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯞꯇꯥ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯑꯅꯤꯔꯛꯇꯤ ꯑꯗꯨꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯊꯥꯔꯛꯀꯅꯤ ꯇ꯭ꯌꯨꯁꯗꯦꯗ ꯑꯃ ꯊꯥꯒꯅꯤ ꯑꯗꯨꯒ ꯁꯦꯇꯔꯗꯦꯗ ꯑꯃ ꯊꯥꯒꯅꯤ ꯑꯗꯨꯅ ꯉꯁꯤ ꯁꯦꯇꯔꯗे ꯑꯣꯏꯈ꯭ꯔꯦꯀꯣ ꯂꯥꯛꯂꯤꯕ ꯇ꯭ꯌꯨꯁꯗꯦꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯆꯦ ꯁꯣꯅꯝꯁꯦ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯀꯩꯅꯧꯗꯒꯤꯅꯤ ꯑꯣꯂꯤꯕꯤꯌꯥ ꯀꯕꯨꯏ ꯀꯣꯏꯕ ꯌꯦꯡꯖꯒꯦ ꯄ꯭ꯂꯤꯖ ꯀꯕꯨꯏ ꯀꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯨ ꯃꯈꯥ ꯆꯠꯊꯕ ꯌꯥꯈꯤꯗ꯭ꯔꯥ ꯁꯨꯔꯦꯁ ꯁꯤꯡ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯤꯁꯨ ꯑꯩꯈꯣꯏ ꯔꯥꯏꯇꯔꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯈꯤꯇꯪ ꯋꯥꯠꯄꯗꯒꯤ ꯃꯔꯛꯇ ꯒꯦꯞ ꯈꯔ ꯂꯩꯅꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯦ ꯄꯥꯏꯖꯈꯤꯔꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯑꯃꯗꯤ ꯀꯩꯃꯤ ꯁꯤꯗ ꯈꯔ ꯈꯨꯠ ꯊꯥꯖꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯅ ꯍꯥꯏꯕꯤꯔꯛꯏ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯤꯁꯨ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦꯀꯣ ꯋꯥꯔꯤ ꯈꯔ ꯂꯩꯖꯩ ꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯤꯁꯇꯔ ꯕꯣꯔꯤꯁ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤ ꯏꯅ ꯀꯩꯅꯣ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦꯀꯣ ꯄꯨꯄꯨ ꯇꯤꯚꯤ ꯐꯦꯁꯕꯨꯛꯇ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯑꯗꯨꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯦꯁꯦꯟꯖꯔꯗ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯗꯣꯝꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯖꯔꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯦꯝꯕꯔ ꯑꯃꯨꯛꯇ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯖꯒꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯑꯩꯅ ꯍꯧꯖꯤꯛꯇ ꯆꯤꯆꯦ ꯑꯃꯒ ꯗꯗꯥ ꯃꯈꯣꯏ ꯐꯝꯃꯤꯟꯅꯔꯝꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯅꯧꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯇꯥꯔꯣꯖꯤꯠꯁꯨ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯨꯄꯔꯚꯥꯏꯖꯔ ꯑꯃ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯦ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯁꯣꯏꯗꯅ ꯈꯪꯍꯟꯖꯔꯛꯀꯦ ꯁꯅꯥꯃꯆꯥ ꯑꯣꯏꯅꯥꯝ ꯊꯦꯡꯛꯁ ꯄꯨꯄꯨ ꯇꯤꯚꯤꯅ ꯌꯥꯏꯐꯕ ꯑꯣꯏꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯕ ꯑꯗꯣ ꯍꯞꯇꯥꯗ ꯂꯥꯏꯚ ꯀꯩꯀꯩ ꯅꯨꯃꯤꯠꯇ ꯄꯨꯡ ꯀꯌꯥꯗ ꯊꯥꯕꯤꯒꯦ ꯍꯥꯏꯕꯤꯔꯝꯃꯨ ꯁꯅꯥꯃꯆꯥ ꯑꯣꯏꯅꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯣꯏꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛꯇꯤ ꯊꯥꯖꯒꯅꯤ ꯑꯅꯤꯔꯛꯁꯦ ꯁꯦꯇꯔꯗे ꯉꯁꯤꯁꯤꯃ ꯊꯥꯔꯦ ꯃꯃꯥꯡꯒꯤ ꯇ꯭ꯌꯨꯁꯗꯦꯗꯁꯨ ꯊꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯇ꯭ꯌꯨꯁꯗꯦꯗ ꯑꯃ ꯑꯗꯨꯒ ꯁꯦꯇꯔꯗꯦꯗ ꯑꯃ ꯂꯥꯏꯚꯁꯦ ꯑꯅꯤꯔꯛ ꯊꯥꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯄꯨꯡꯁꯤꯅ ꯄꯨꯡ 3:30
3:30 ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯖꯔꯛꯀꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯀꯃꯦꯟ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯇ꯭ꯌꯨꯁꯗꯦꯒ ꯁꯦꯇꯔꯗꯦꯒꯁꯦ ꯄꯨꯡ 3:30 ꯁꯤꯗꯩꯗ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯖꯔꯛꯀꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯅꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯛꯑꯦ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯣꯠ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯦꯝꯍꯟꯅꯤꯡꯕ ꯀꯩ ꯃꯤ ꯃꯈꯥ ꯇꯥꯍꯟꯅꯤꯡꯕ ꯀꯩ ꯃꯤ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯎ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯃꯨꯛꯀ ꯍꯥꯏꯒꯗꯕ ꯋꯥꯐꯝꯗꯤ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤ ISTVꯗ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯎꯕ ꯐꯪꯕꯤꯒꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯗꯨꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯔꯣꯏꯕꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯎꯕꯈꯩꯗꯤ ꯑꯗꯨꯃꯛ ꯄꯥꯊꯣꯛꯆꯈꯤꯕꯅꯤ ꯎꯍꯧꯗꯕ ꯀꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯊꯪꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯇ꯭ꯌꯨꯁꯗꯦꯗ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯚ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯅꯤ ꯕꯥꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ